Churchanpur Medical College CMC da MBBS tamliba Mahiroi Singh athuba matamda mahi tamba fanganbiyo haidana college asigi Mahiroi Singh na governor da wakat cherol lankhatuna taksin kray. Assam Chief Minister Hemanta Biswa Sharma ngasi nongmagi khongchat te Imphal da thunglakre. Chief Minister Biren ga unaduna Manipur da hojik oiriba fibam gi matang da kupna wari sanakre. Amasung Prime Minister amadi Home Minister na thubada action lakwat piduna Manipur da tangdu leitaba fibam lakhanna bahot na biyo haina NPP ke National Vice President Y Joy Kumar na fongdokre.